ताबिरिबा अमदि मिटेंग ताबिरिबा सिंबो हानबमक्तदा इकाई खुमनजबगा लोइनना तारामना ओक्सरी ngasi amuk pumnamakidamakta pujarkliba yamna nungairagdaba film asi kubera hairiba film aduni kubera film asi aikoigi viewers singna suggest tawbirakiba film amani asigumlaba yamna fajaraba film asibu suggest tawbirakpagidamak hainingai leitana thagatpa phongdokjari matungdasu asumna channel asibu support tawbiu haijari asigi film asi 2025 ki June 20 da release tawkiba yamna nauriba film amani film asi crime drama da based tawbani film sigi director di Shekhar Kamulani aduga film sigi producer na Sunil Narang Puskar Ram Mohan Rao amsung Ajay Kaikala makoi singasini ngasigi film sida maruina saktam langliba singadudi Dhanush Nagarjuna Rasmika Mandana Jim Saab amsung Dilip Tahil makoi singasini film sigi rating sing palabada IMDb da 10 gi manungda 7.2 fangli aduga Google user singna 93% like tori film sigi budget ti crore chama kundagina chama yankai muk changki hairi adudi mayam yamna koithokthana ngasigi film sigi wari da muk laksarage masida soikiba lankiba madisi thanataba yaukiba matamda pumnamakna waro bidanaba ngakpina ba haijari haina balai achumbana tumina leikrabadi aranba adu achumbani haina launai paisa paibana tauningba power tongnari aduga lairabana awabagi irol nungda iraknari minung sidi file singda yauduna leinakre wari asi hore karisu mamal leitaba punsi amadagi mamingna Deva kawi thamoi sengi adubo mahakpu kana amatana masuk khangde Devabu loisin khrage khalak badangam khidi Devana system asibo thak thak nikna naikhai ki film asi super power paiba hero gi wari nate adubo mahakna system asidi onthok pangam ki kubera gi mayokta mathan khaktana awonba purakhiba wari ni taminarasi film asi aurakpada Bengal gi samudra gi irol nungdagi high purity methyl fangle haiduna worker amana makhoi gi head adu da tami makoina phangliba mausagi khudol asi crore lakh kayagi oigani maramasina makoi yamna haraunai nungairaba pawasi thabak sufamdagi nirasta tamlaki niras asi yamna maming leiraba businessman amani aduga ma company gi CEO amasuni nirasna pawsi taraga yamna harawi aduga hari pawsi media da yokidriba natra aduga mafam adugi pawsi khangbo workers sing adusu loishin gadabani asumna haiduna phone adu thumanki Tinthaba tawdana Nirasna sidappa kauba mantri amagi marakta laktuna paw adu tami Nirasna sidappa da hari phangliba thawasi aikhoigi khutta leirabadi nahaksu election yamna laina kagani nangna miyamda thawasi bu pirabadi nangna phangadorubasi miyamgi minungsi khaktani vote nate aduga thawasi aigi apamba tawholabadi nangonda ina lakh crore kaya piba ngamgani hawjikti paisabu leirabadi election su lairadabani mathangi tamani ahum sigisu paisagi thoina khalurano aina loina ngamgani wahai sitabada sidapati adumak yafam thoglami bakoi anina dillama tawni madudi thaw adugi mamal oina nirasna sidapada lupa lakh crore ama piba tarami crore lising yankai amana black ta aduga crore lising yankai amana white ta piba hain su yanarami asumna delasi yanaraba matungda nirasna jahaz ta yauriba workers singatu pumnamak hatoktuna jahaz adu pokai halami pawsi media da asumna sandoklami thau thiba chatkiba workers singadu khanghaudana pokai rakpada tumna sikre aduga thaudok thokfum adusu thingjin khre haina sidapana laikhidraba workers singadugi mi singda paisa pigani haina suhai asumna thaugi mapu adu nirasna oikragani adubo madugi mamal oina lupa lakh crore ama piba sigi khanbada niras confirm khangde lupa crore yankai black the piga da badudi yamna araiba oi aduga lupa crore yankai white the piga da badudi khanbada niras awabagi saktam puduna lei niras ki matawasi uraga mapana kari tawbu yaurage haina hanglakpada niras na magi problem adu mapada lidun khanghali masagi problem asi taraga mapana misak ama masada masak tai miyoy amalai mamingna Deepak Tes kawi mahak hana CBI officer ormi yamna pukchel chawna chatpa officer amani Deepak na ikhoi company asidagi hana su crore chamagi rate tawkibani adubo mahak hojikti mina maral season bedagi jail da leirabani mahak yamna haising umisagamani mana jail da leirakpa jahi manga sure jahi manga amaga amuk walam khigani garigumba ikhoi na mabu jail dagi lakthoklabadi thabakadu mahak na yamna laina tawba ngamgani adongi thabak thoram ama hektada kek ki mathau tarakpada adongi sel tinghanduna matam mang kek leiba chanarubugi hojikti madugi mathau tadre Sanalingjen bakery na yamna ahongba mamalda kek discount chawna pijari
heavy discount asigi mathakta hena nungairibadi bakery asina customer singi thongjin fawba delivery charge amata lowdana free da delivery tawjari adongi apamba cake ki design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thorum sing adu mapung phanbada bakery asina achoba thogdang lowjagi yamna ahongba mamalda adongi pamjaba cake adu housingmak pijariba number asida order toksin biro adongi matam sukmang manghandana bakery asina adongi thongjin fawba delivery charge amata lowdana free da delivery tawjarkani SANALINGJEN bakery Hayel Imphal West District near Ikop Ningthau Marunong Sabalaibung mobile number 8413987885 natraga 8731810461 mapagi wari sitabadagi nirasna Deepak unabalai aduga wari adu haibada Deepak ti achumba lambida chatsaba misagama oibana nirasna haiba adu yarakti nirasna hai nangnabu matamasida chumna chatkani haina leirabadi leyo adubo nangna system asi munna khanglaknabu matungdadi aingonda hairo asumna hairamlaga police aduda phone ama piramlaga chatki Deepakna masagi mara leijade mathangi hearing da mabu soidana thadoklagani haina thajai asumna hearing matam yortuna court laknarami Deepakna khanjaramba adu aremba oire justna ware piraki jahi tara jail da thamlaba matungda thadokpa haina maram asidagi Deepak te system asida thajaramba adu thamoi kaiba tahui police na Deepak pu jail da punana bahaiduna puthorpada magi nupina yamna kablai aduga hai asumna wana hingdok saruk aidi hu chaduna ima isa sigani ai khangba ngamloi asumna haiduna Deepak ta konduna kapi Deepak na magi nupina hairakpa wa adu taraga confirm amata khangdri aduga system asida thajaramba adusu machet tana kaikhre Deepak na jail dagi mabu lokthoknanaba Neeraj ta phone tawdun haiki paisa paibana power paibu matam oibana Neeraj na Deepak pu jail dagi thadokhalaki Deepak na jail dagi thadorakpa si Dubai dagi thoglakpa saduna airport dagi tholaki maramdi Deepak ki machanupi aduda mamana nangi babadi Dubai da laiki haina haijinduna jail da lai haiba adu khanghandabana maram oiraga asumna Deepak na airport aduda jahi kayadagi unarudrabi machanupi bu nungsi na konduna unarami jahi kayagi matung sida Deepak magi family ga unaba sida yamna haraujai mathangi senda Deepak na Neeraj unaba Neeraj ki office ta lai Deepak ta Neeraj na wari sing adu lirabu matung hari hariba lupa la crore asi nangna manage tawnabagi damak aina nangbu jail dagi lauthokpani thabak asi nangna mai palu aduga aingonda nangna wahang hanglakpa su tawguno wahi si taraga Deepak su upai leitana yaba tarami aduga hari aigi tonganba office sama pami afam asida ai toina lakpa nungairoi asumna wari sarba matungda Deepak su halaki nongma Deepak na mafam amada chatpada niraga hingba bikhyari sing ubada idea ama laktuna Neeraj pu unaba lai Deepak na maki idea adu hari crore lakh yankai do wai to onthoknaba aikoina bikhyari miyoi mari thiduna makoigi mingda company hangtokasi aduga company sing adugi chance lawtuna makoigi mingda bank account hangalaga paisa sing adu thadokpa yarani Deepak ki phajarba idea se tabada Neeraj ka mapagadu yamna pamlami maram asidagi Neeraj na Deepak ki idea adumak pangthoknaba hairami makoina bikhyari miyu sing aduda thabak si tawhunanaba plan tawriba sigi maramdi bikhyari singdi lairik iba paba haite aduga makoibu kana amatanasu masak khangnade maram asinani mathangi sinda deba makoi sangna amotpa phirol setuna mandir mamangda paisa niduna leibu ulei bikhyari singi maraktagi miyoi ama gari na thomlambada siduna lambi adu tai debana gari adubu kanna tanabu honai adubu fangde asiba haksang adu hui hapa gari da hablaktuna puri debana asiba adubu mai thaduna aroibu mathau wangam pangthoi makoina thajanai madudi makoi aroibu mathau wangam si pangthokidaba tarabadi mathangi mapoktasu bikhyari ama oina poi haina maram asinani makoina paisa khaijinaduna asiba adubu magi mathau mangam pangthok bikriba adu noma Tirupati gi mandir manakta aniba mising adu tumdun leinarami debasu hui ama pamdun lei deba mabuksel sengbagi haunasa hui singbu yamna luna tawbi tanjasida Deepak ki miyoi khara laktun hari kana kana thabuk suningbono aikoina leinaba madi chana senaba su pigani wai sitabada debana hawlaktuna mahak lakya hairami bramasidagi Deepak ki mising aduna debabu makhogi gari aduda tonganduna puraki asumna atopa aniba miyoi ahum amasu thiduna punna makhoi mari surami miyoi mari gi marakta nupi amasu yaurami nupi adugi mamingna Khushbu kawi Khushbu si pregnant su oire maram asina
lobo kauba yamna fataba miyoi amana makhoi maribu senaduna lei lobona ani nupa amabu sathira phubada mayadagi I thoi no ngalakpada dipak lai aduga ani basing aduda afaba phirol amadi ahawba chananaba pihalami aduga makhoigi masamana phajana kalami dipakna I tairaba ani nupa adu uraga loboda yamna saunhari nangna makhoida mathangdagi khudhek tharba aibu phatte haigano dipakna loboda asumna haibasi deba nakalamadi ui deba sakpham ama onkhri yamna chinglemi dipakna koksinduna makhoi mariga wari sani awat apa pumnamak pibirami dipakki minungsi asi debana uraga magi thamoida mayamba amagong khanjai makhoi maribu training ningthina tawbiduna makhoi gi mingda company su hanglami mathang sinda niras nang mapaga wari sanabu ulei niras nang papada hai makhoi mari asi company su hangle makhoi gi thabak si hek loi kibaga loisin krasi natrabadi kona aingonda khudung thiba tarakpagi chance lei ai risk lobo pamde wai sitaraka mapana khumlei nangna haribasi dipakna yarloi nirasna mohari masida dipakki mathau kali sutati asumna mapa macha wari sanai mathangina mita dipakna ani nupa amagi account gi crore lakh tara sidapana pirakhiba list adudagi miyoi amada thadoklabi sidapana pirakhiba list adu maming tagini paisa pumnamak magi ngaktani asumna ahanba paisa transfer adu hek loibaga lobona nupa adu kari chaning bano hangduna puthokraga samudrada inthaduna yamna tamthin hatui asomdana makhoi ohumna nupa adu halaktre haina ngaiduna leini kuina halaktrabada devana dipakta phone tawduna paw adu tami paw sitabaga dipakna panthadana niras ki marakta laktuna nupa adu kadaino hangbada niras ta khumlei aina nangonda hana aingonda wahang hanglakunu haikibana natra dipakna hari matamaduda mi hatpagidi aina yana kibalaiti niras na mohari ngahak aina haibasi yagadabani natradi nangi hanagi punsi adu hanjana ngani masi pamdrabadi nasana khang thabukto masida karingumba nangna mai leithokrabadi nangda natana nangi family sulemna tharoi wai sitaraga dipak una usina khidri mathang numita atopa nupa adusu magi account gi paisa adu transfer to bodoibaga puthoki aduga lobona samudra adu langthaduna hatok piki mi ani adu hatkraba matungda debagi tarna muktarki makoina debabu register office ta puduna signature tohunduna magi company hangdukuna bank ta crore lakh tara account ta hapchil halami thorang pumna maksi loiraduna dipakna debabu koksinduna magi account gi paisa sing adu transfer processing tohalami dipak yamna nungaitana thamoi kaina lehui debana dipakpu mayamba makni khanjaduna kanna kaujai adubo dipakti upai amata leitabana adumak tasinadana lehuki lobona debabu hatlunaba haiduna puthoki gari manungda lobona debabu yamna phui debana mapan thoke haibadagi gari adu khami lobona tunglomdagi mafam asimaktada debabu halage khanduna nongmaina kapke tawi tanja asida dipakna loboda phone tawruktun hari debabu karimatu tawunu mahak mafam asida handuna puro magi account gi transfer tawbodu felori wai sitaraga lobona debagi maikai de yenglakpadadi deba chen khiduna leramdri lobogi misingna debabu koithi thibada supanglamde pawsi dipakta tambadadi dipak fanthadana mafam adu lai aduga loboda chection di haiduna yamna sawi makoina debabu phangnaba thigadabani haiduna thinaba horki debadi asum chelakpana train station amada thunglare station asida debana samira ga thengnarami samira su mafam asida yamna nungaitana kaptuna leiramari deba ngayak phamlambadagi khanghodana leimaida haithaduna gyan takhidre Samirana sensinduna mating pangladuna gyan tahalami aduga chocolate ama lauthokduna pi debasu chocolate adu lauraga yamna mapuk lambagi thuna charami Samirana railway station asida magi khangnaba nupa Rajuna lauba lakani haina ngairamari adubo Rajuna phone thangalakidre maramasina mayumda su hanjanba ngamlaroi khanduna yamna wana lerami Samiragi lambi leitre khanduna masa mathanta sijarage haina train manakta changsili tanjaduda debana chensilaktuna Samira bukanbi Samira ngahak leiramlaga mafam adudagi mayumda hannaba haiduna thokibada debana matungda tanaraktuna phone amakta tawjage haina hai Samira su debada phone adu pi debana dipakki number adu khangbana dipakta phone tawi adubo dipaknadi phone lakpa adu khanglamde customer care na wangang lakba duda debadi phone thangalakle khanduna phone adu dhai Dipak sir lobodu yamna phataba mini mana ibusu hatke tawramne wahi si haibaga phone adu su masana disconnect tawrukpadagi Samira da pisili
Samirana magi phone adu switch off tauksinduna bag ta hapsinduna amuk chatki somdana Dipakna magi gari da halakpada magi phone adu miss call lerami adubo ngasai Debana haikiba wari sing adudi record tawrambana pumnamak tarami tawrukum lebo phone adu Debagini khangbadagi call back thuna tauksili adubo Samirana phone adu off tausinkibana switch off hairki Samirana sum chatkibadu Debana amuk tanaraktun hairi aibu manak nakpa masjid amada amuk thinbiyo ai chak yam lame ai di paisa somatu yauthi mafam aduda chak pijabi hai wahai asi taraga Samirana nungaitraduna auto da tongna ba kausili aduga masjid amagi manakta kumhalami Samiradi mayumda halakle mayumgi mina Samirabu thina ngangi maramasina Samira kaptuna lei tanja sida Dipakna Samiragi number adu trace tawhanduna lai Dipakna Debagi photo adu yenghanduna mahak asi kadaida lei hayu haina hanglami Samirana ahanbadadi khangde hai Dipakna makha tana hanglakpada Samira mayumgi misingi mamangda paukhum piba adu kibagum tawi maramasina Dipakna Samirabu mathanta building mathakta pukhatuna hangbada hari sir aidi nupa adu masakangdi station da wanthari aduda aina chocolate pijatuna mating pangki aina mafum adudagi lakpada mana tanaratuna phone amukta tawge haiduna hairakibani madudagi aina tahunkibani Haji Ali masjid ta thinbiyo haibadagi aina mabu mafum aduda thamlamani sir Sigi atopada ai karimata khangde sir wahai sitaraga Dipakna magi missing hariba Haji Ali masjid aduda thiba chalami somdana Samiragi yungi mina Debagi photo adu ubada Samiraga chenkibana pa aduni haina khalami maramasdagi Samiragi mama mapana mabu sauduna tanthoraki ahing sida Deba mafam marang khangdana koi chen cheli nongalakpada Deba waraduna mafam amada phamduna lei Debana phamliba lambi asigi wangmada Samirasu mayumdagi tanthorakpana phamduna lerami tan chana rubadagi makhoi ani unai Samiradi Deba ubada hena amuka saukre maramdi magi maramdagi yum asidagi tanthorakibani haiduna Debana Samiragi manakta chensili Debana Samirada phone amukta loge haibada Samirana sauduna pite aduga chatki Debaso sumatung inarai khara laknaga women hostel amada Samira changki Debasu madu uraga handuna laki Debana sum lakpada makoina hana leramba building adu uraktuna changlai pawasi garna Dipakta tami Dipakna su pawasi lobo khoida tamduna building aduda laknarami Debana makoina leramba mafam aduda changlaktuna yengbada kana amata leramde Khuspugi paisa haba box adu Debana paikhali maramdi Khuspuna ma laikhidraba matungda box adu Debada oyu hairambana Debana minil taraktuna thongnawdagi yengthorakpadadi Dipak sarsu lobo khoiga amatani haiba khanglaki maramasina Debana Dipakta thajanba pumnamak mangkhiduna mafam masidagi chenthoraki mayam adu Deba chenkre haiduna matungda tanarei jungle marak aduda Deba lotuna lerami aroibada lobona Deba lotuna leribadu ubadagi phadun jingthoi asumna loboga Debaga yamna sathina phunai Deba masa yamna sokle adubo hui mayam laktuna loboda onsinduna chi Deba mfam masidagi khonglei thuna chenthoroktuna upai amata leitrabada Samiragi hostel adu tamna lai aduga mafam adu haithaduna tuki Samirana Debabu hospital da bukhat pirki Debana gyan tarakpada doctor na bill pay tawnanaba Samirada hari Samirana Debag manakta laktuna bill pay tawnaba paisa piru haibada Debana aigiti paisa amata leite haina hari aduga Khuspugi box adu hangdoktuna sidagi paisa lauro haina pi segaiba paisa maraktagi khara khandoktuna awatpa paisa Samirana puthoktuna bill du pi Samirana Debada hari nangna maram moraga aigi punsi silekha tarbani masidagi nangsu nangi lambida sikro aisu aigi lambida sikragi ngasidagi amuk hana thengnararusi asumna hairamnaga Samira thoktuna magi hostel da hanki mathang sinda Dipaka Niraska unaduna wari sanai Deba thibu fangdre tabada Nirasna yamna sauruduna hari nangonda matam yamna leitrabani Debu athubada fangnaba thiyo maduna tarpadi nangda natana nangi family su awaba tagani wahai sitabada Dipak yamna wajai maramdi mana magi family bu yamna nungsijabana Dipakna Nirasta Debu bu athubada fangnaba thigani hairamlaga laki mathangi nimita Deba Samiraga amuk thengnai Debana yamna nungaitana Samirada hari Dipak sarsu fattaba mising atugu manakrai makoina aibu hatnaba tanari wari sitaraga Samirana khali madudi makoina aniba mising asibu karigi hatnaba tanaribno haina adubo amuksu khalai masida aigi kari ithau leibage haina Debaga Samiraga mafam amada tholaktuna wari sanabada Samirana hanglai ado nangbo khangbu kana amata leitro Debana card ama lauthoraklaga khumlai misakamana card asi piraktuna any problem ama hek leibada haira u hairami
asumna khumduna card adu Samira da uhali Samira na Devada hariba mafum adu chatuna miyoi aduga unaruna baharami Samira na haibagi matung ina Devana register office adu laktuna collector adu hangi collector adudi nirasna mamangda aron ba khangna rakadra khanduna hatokrabani maramasina Devana collector aduga unaba phangdre aduga collector adusu numit kharangi mamangda hatok piramle haina harki wa sitabada Devana khanglei madudi collector adu maga masakhangna kibana makoina hatok pikibani haibasi maramasina Devana police ta collector hatkibadu khangi haina masak takna bakan honai adubo police singaduna Devana hariba adu amata thajaramdi maramasina Devabu lokapta thamdur phui Devana Niraski photo newspaper da yawbadu uraga makhut thinduna mahak asini makhogi boss adu haina masaktai Devagi wai singa sida police officer adu chingnaratuna Devabu gari da haptuna mafam amada lai Devana hariba mafam aduda changlutuna yengbadadi yamlibu senfam amadi sana mayam ama room amada lerma thengnei police officer Asokna kopna thijalaba tungda chingnaraduna hariba room asida changlakibani asomdana Deepak tawfam khangdana Devabu leptana thinei Deepakna Devagi mating asi Samira na suidana pangle khangduna Samira gi manakta lai aduga Deva kadai da leibano haina hangbada Samira na khangde haina khumi Deepakna yamna sauraduna mangak metuna kihanbadagi haidore Devado collector unaba register office ta chalubani adubu collector adu hatkre harikpadagi amuk police station na chatkibani paw sitabada Deepak police station adu tamna lai Deepak ni station yorukpadadi Asokna Devabu puduna chatkre hariklami Deepak na Asokki number adu trace tawduna Asok thidunu lakhi Asokna wari pum makhangladuna Devada hari nangi account ta lupa crore yauri adunani makhoina nangbu wana thinaribase wai sitaraga Devana lupa crore haribasi kayam yambano sar hain hangi Asokna yamna yami city kaya da leiba ani basing asigi leina na bayum chana na bapum namak leirabu matungda su mayam ama lemgari Devana mo hari sir ay paisa singado mata pamti loina loko ay buthadok piyo Tanja sida Deepak na magi team ga loina na CVI officer sadunu laklaga Deva kadai no haina Asokta hangi Devadi Deepak khoi lakpagi manil tabaga nakal amada leithoktuno leikhraga yot machai ama paiduna kana amada changsilakano natrabadi mid sida thinjingani hairami Devana Asokta hari sir makhoi changalakano makhoina ni aibu hatna batanaribase wai setabada Asokna nongmai lokthokuna Deepak ta ID card ulu hain hairami Deepak na khudong chaba lawduna Asokpu nongmai kaptuna hale aduga Devagi manakta changlake tawbada Devana sirasu yare khanduna building adudagi chongthai adubo maraibak phabadagi kari amata tawduna makha yoktharakhi Deva mafam adudagi kanna chalaki aduga Samira gi manakta lai Devana Samira da wari pumnamak liduna hari aingonda paisa crore lai hai aiga unakiba collector adusu makhoin harpani aduga Asok sarsu makhoin harkhre aduna nangsu aiga uni haidun harpikrani sen khrasilao asumna haidun leiringaida Deepakki mising adu yoksilaki madu uraga makhoi ani mafam adugi chelaktuna loni makhoi ani na asum lakpada ani bamiyoi ama siduna mayamna hundokna na bahaina tawbada Devana changsilaktuna thingi aduga paisa pirake asiba sibu mathau mangam ningthina pangthokpiyo haina haije aduga Devana Samira ga luinana paisa mayam ama lehoba room adu lai yamna paisa pudun laknaga paisa piduna asiba adugi mathau mangam adu yamna chawna pangthokpirami Devana paisa singadu ani basingadu da mathang yeli mikupasida Devagi thamoida karigomba ama phorki madudi paisa mayam adu ani basingadu da yenthokye haina Deepak sar gi mateng yaudrabadi thabak asi pangthokpa ngamlaroi khangduna Devana Deepak sar da phone tawduna ayak surrender tawrage haina haraki Deepak na problem mayam asida magi family bu safe oinana bahaiduna Dubai da chalanki mathang sinda Devana mafam amada Deepak pu lakna bahaikibaduda Deepak sar adu magi khongloi singa loina duna lai Deepak sar magi khongloi singbo nakal marida Devabu thiruna bahaidun thadoklami Deepak sar na asum leiringaida Devana tunglomdagi laktuna Deepak sar gi makokte attack tawrki maramasdagi Deepak sar gyan takhidri Deepak sar na gyan tarakpadadi yum amada makut adu punduna mamangda Deva amasung Samira leptuna lerami Devana Deepak sar hari aina sardi afu mini haina iyamba mugum khalubani aduga sardi phataba mi oiramni nakhoina aibu hatpa pamli biskargino masa wai sangdabi khuspusu minung sileitana hatok pikiba natra Deepak na khumlei aisu thabak asida upai leitana yaukibani aina asungna oirkani haiba khaludabani hausikti ai makhoyi mayukta leplabani aina nakhoibu yamna mateng tawninglibani Deepakki wa sitaraga Devana Deepakpu kari amata thajade Deepakna makha tan hari aina khusbubu
mafam amada thaidokuna Neeraj khoidagi khanghandana thamlibani wahi sitabada Deva angakpa amaga loinan hari aingonda leiribu pesa pumnamak lawko Khushbu ga hana amuktu unhalo asumna makhoi wari sanarba matungda Deepakna Khushbu thamliba hostel aduda Deva amadi Samira puduna lai hostel aduda Devana Khushbu bu ubada harawbagi pankhai laite Khushbu nasu Deva bu ubu matamda yamna harawjai Khushbu gi puknungda mitamliba angang adu tha mapal suramlai koina unarudabagi yamna harawna leminaringaida Neeraj ki mising hostel aduda lai Neeraj ki mising lagne khangbada makhoi chenthokna bakan honai Neeraj ki misingna Khushbu hingli haibisu khanglaki thongdok usida Deepakna mana pairakpa nongmai aduna Neeraj ki misingbu kaptun hali koina chenaraba matungda Deepakna Deva Samira amasung Khushbu makhoi ahum hostel gi gate adu thoganki aduga Deepak ti gate adu lon sinduna manungda Neeraj ki mising aduga kapna duna lei thongdok usida Deepak ta nongmai na pali gate ki mapandana Khushbu gi delivery matam yoruklami Devana gate mapandagi Deepak sir haina kauduna thoglakna bahairami adubo Deepakna nakhoi shatkro ai karisu tawde aina makhoi sing asi ngaktuna thamhauge haina haraki Samira na Khushbu gi manakta tawfam khangdar lei aduga Deva bu kori Deva upai leitana mayambani khanjaramba Deepakpu yengduna Samira gi manakta lai hostel manungdana Deepakna Neeraj ki mi khudingmak tumna hatoklami aroibada lobosu Deepakna hatokhi aduga Deepaksu nongmina pankibana mafam aduda thawaiga hakchanga lapthoknaki Khushbu su angang adu unaramlaga pikliba macha adu khomlang marik ama pithaklamdana aroiba yahib tankre Deva upai leitana Deepak amasung Khushbu gi aroiba mathau mangam pangthok pirami mathangi senda Deva thamoi kaina khali madudi pumnamak asigi haurakpham oiriba Neerajta laman khungani haina asum tawduna Devana yamlaba beisa magi account leibadu lokthokduna truck amad haplaga Neeraj ki mayungi gate aduda haitokduna thamlami aduga Deepakna pen drive amasu Devada sinarami hairiba pen drive asida Neerajna tawba aranaba thabuk sing adugi matik chaba praman gi video sing yaurami pen drive adusu Devana Neerajta yahulami thawtok asidagi news channel singda Neeraj ki maramda ulami tawfam khangdana Neeraj mapaga phaminai tanja sida Devana phone tori Neerajna nangna pamliba sikarino haina hangbada Devana hari paisa paibana koina kari sumama leitan loriba ikhoisi hingnabagi lanphamda kayam wai haiba khangnanaba nahak nongma chupna aniba bikhyari amagi punsida lelo nahak masi tawrbadi pen drive asisu nangonda sinagani aduga nangonda amuk hana yelaro wahi setaraga tawfam khangdaba Neerajna phare adudi nangna haibadu ai tawri asumna yarami matawsumna Neeraj amotpa pijol setuna aniba bikhyari amagum mayamdagi paisa nirami Neerajna aronbada magi mising thadoktuna Devabu thelami Devanasu Neerajbu aronba mafam amadagi yengi asumna Devana tanja yengduna Neerajbu attack tawduna amot akai hundokpa mafam amada pudun lai Samira su angang adu pamduna leirami Neerajna gyan tarakpada Devabu ui Neeraj mai hauna sauduna Devada chansilaktuna phui makhoi ani yamna kuina phunaduna lai Neerajna Devabu tamthina phubiduna makokta cherang upsinduna hatke tawi Samira chansilaktuna mateng tawbada Neerajna Samira bu laktana inthoraki piklipa angang adu Samira dagi laimai da taki Samira chensinduna angang adu pamkali tuminna leiriba angang adu ubada pakali adubo ngaiak leiraga angang adu kablai Samira Devada angang si karisu tawdre hainaraki Devadi wakhal yamna warurabani adubo angang adu karisu tawdre tabadagi amuk hawlaktuna Neeraj ka phunai aroibada Devana Neerajpu mingshal machena mangak adu lenthatun halai Devana Neeraj halaba matungda khanai asigumba mahik asi maru phangna muthatpana malem asida amana amabu nungsinana leiminaba ngamgani haina Deva amadi Samirana angang adu puduna mafam adudagi lakminaki aduga matang asida ngasigi film asi loisinki film asida yamna phajaraba message kaya piri Devana achumbagidamakta thawai hakchang yauna lepkhibana maming chatlaba Neerajpu laman khumma ngamki achumbagi misang kana leitrabasu ishordi achumbagi misang changi haibadu mayek sengna uni asengba achumba chachaba Deepak system na achumba wail tawdrabadi lali khangna aranba lambida chalui adubu magi punsida Deva gomlaba thamoi seng misak ama thengna rubana achumba lambida amuk halaki
adongi thabak thoram ama hektada cake ki mathau tarakpada adongi sel tinghanduna matam mangna cake leiba chatnarubagi haujikti madugi mathau tadre SANALINGJEN bakery na yamna ahongba mamalda cake discount chawna pijari heavy discount asigi mathakta hena nungairibadi bakery asina customer singi thongjin fawba delivery charge amata lowdana free the delivery tawjari adongi apamba cake ki design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thorum sing adu mapung phanbada bakery asina achouba thogdang lawjagi yamna ahongba mamalda adongi pamjaba cake adu housing mak pijariba number asida order toksin biro adongi matam sukmang manghandana bakery asina adongi thongjin fawba delivery charge amata lawdana free da delivery tawjarakani SANALINGJEN bakery Hayel Imphal West District near Ikopning Marunong Sabalaibung mobile number 8413987885 natraga 8731810461